Manipuri loan amadi cultural heritage pu UGC guideline gi makhada India ge heritage amadi culture based course singda chalhanbiu haina hanagi Union Minister of State oiramba Dr. R.K. Ranjana Union Minister of Education Dharmendra Pradhan da aiba cherol thakre Union Minister da thakiba cherol aduda UGC guideline da universal human values Vedic mathematics Yoga, Ayurveda na chingba course singda hapchina bahot na riba sida Manipuri loan amadi cultural heritage asi framework ta yauraktre Manipuri maitai loan asi Indian Constitution gi nipan suba schedule da chalabani Manipuri classical dance ama oiriba raslila asisu India ge achoba classical dance amani haina sakhankrabani loinana Manipuri gi nat ki sankritan asi UNESCO na Intangible Cultural List Manipuri Heritage ki machak amani haina khanghanarabani Manipuri loan asi India ge classical language ama oina ba khanaduna lairibani Manipuri gi oiba yelhaungai dagi masagi iek mayek leizaraklabani Manipuri loan amadi Manipur gi cultural heritage asi UGC gi heritage based course ta chalhalaktaba asi khanthaningai ni thawong asina Indian ethos ki saruk ama oina lairiba Manipur gi furup ki cultural identity puwari amadi constitution mu namsinduna thambani haibada laloi maramaduna Manipuri loan literature classical dance mayek amadi cultural identity asi UGC gi heritage program gi makhada channaba UGC da semtoknaba pautak pibiu Manipuri furup ki top topa saktak Kathokhiba Manipuri ama oibagi chauthokchaba adu tungkoi na ngak senbiu haina cherol aduda taksinki